ꯃꯤꯆꯩꯒꯤ ꯑꯣꯏꯅ ꯐꯖꯩ ꯆꯥꯃꯅꯥꯒꯤꯗ ꯐꯥꯎꯋꯦ ꯃꯣꯏꯁꯦ ꯃꯌꯥꯝ ꯇꯨ ꯁꯖꯤ ꯑꯁꯦꯡꯕ ꯂꯩꯗꯨꯗ ꯗꯥꯏꯔꯦꯛ ꯁꯤ ꯂꯩ ꯁꯉꯥꯏꯕꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯦ ꯇꯧꯋꯤ ꯁꯤꯗꯤ ꯇꯨ ꯋꯥꯎ ꯐꯖꯔꯦ ꯁꯤꯗꯤ ꯋꯥꯎ ꯆꯣꯡꯈꯠꯂꯛꯀꯅꯤꯀꯣ ꯆꯣꯡꯈꯠꯂꯛꯀꯦ ꯁꯤꯅ ꯎꯇꯤꯒꯤ ꯚ꯭ꯌꯨ ꯄꯤ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯊꯣꯛꯄꯗ ꯁꯣꯝ ꯅꯥꯀꯟꯗ ꯅꯣꯏ ꯆꯤꯡꯉꯨꯔꯛꯀꯅꯤꯕꯀꯣ ꯈꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯎꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯗ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯎꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯀꯔꯅꯥꯇꯀꯥ ꯑꯗꯒꯤ ꯀꯦꯔꯂꯥ ꯑꯗꯨꯒ ꯇꯥꯃꯤꯜ ꯅꯥꯗꯨꯒꯒꯤ ꯕꯣꯔꯗꯔ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯆꯠꯄꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯆꯠꯇꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯆꯠꯂꯨꯕ ꯑꯗꯨꯝ ꯃꯐꯝ ꯐꯖꯕꯁꯤꯡꯗꯣ ꯃꯌꯥꯝ ꯎꯠꯊꯣꯛꯅꯤꯡꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯄꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤꯗꯤ ꯈꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯍꯥꯏꯇꯥꯔꯦ 1K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯕ ꯉꯝꯖꯔꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯨꯒꯤ ꯁꯔꯄ꯭ꯔꯥꯏꯁ ꯃꯆꯥ ꯑꯃꯗꯤ ꯇꯧꯖꯔꯛꯀꯦꯅ ꯈꯜꯂꯦ ꯃꯌꯥꯝ ꯑꯗꯣ ꯃꯅꯤꯄꯨꯔꯗ ꯍꯦꯛ ꯌꯧꯕꯒ ꯑꯩ ꯁꯔꯄ꯭ꯔꯥꯏꯁ ꯃꯆꯥ ꯑꯃꯇꯪꯗꯤ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯑꯩꯒꯤ ꯕꯤꯠꯇ ꯌꯥꯝ ꯏꯪꯅꯗꯤ ꯂꯩꯕ ꯍꯥꯏꯗꯤ ꯌꯥꯝ ꯆꯤꯛꯑꯦ ꯑꯌꯨꯛ ꯉꯟꯇꯥꯗ ꯀꯩꯅꯣ ꯎꯃꯥꯏꯕꯤꯒ ꯑꯗꯩ ꯂꯥꯡꯖꯒ ꯈꯣꯡꯉꯦ ꯁ꯭ꯋꯥꯏꯗ ꯑꯗꯒꯤ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯩꯅꯣꯅꯤꯅ ꯖꯪꯒꯜꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯗꯣꯏꯅꯦꯕ ꯖꯪꯒꯜꯁꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯅꯠꯇ꯭ꯔꯥ ꯂꯩꯍꯧꯕꯗꯣ ꯁꯣꯝꯗ ꯑꯣꯏꯅ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯖꯪꯒꯜ ꯕꯟꯗꯤꯄꯨꯔ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯗꯣꯏꯅꯦ ꯃꯅꯤꯄꯨꯔꯅꯤ ꯀꯩꯅꯣ ꯂꯩꯍꯧꯔꯤꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨ ꯅꯠꯇ꯭ꯔꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯅꯦꯕꯀꯣ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩꯌꯦ ꯆꯠꯇ꯭ꯔꯦ ꯍꯧꯖꯤꯛ ꯂꯩ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯃꯐꯝꯁꯦꯀꯣ ꯑꯌꯨꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 9ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6ꯐꯥꯎꯗꯗꯤ ꯒꯥꯔꯤ ꯂꯥꯛꯄ ꯌꯥꯗꯦꯕ ꯍꯥꯏꯗꯤ ꯀꯩ ꯁꯥ ꯀꯩꯀꯥ ꯊꯣꯛꯂꯛꯄ ꯖꯪꯒꯜꯒꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤꯀꯣ ꯂꯩꯆꯤꯟ ꯊꯥꯖꯜꯂꯦꯕ ꯁ꯭ꯋꯥꯏꯁꯦ ꯅꯨꯡꯁꯥꯅ ꯄꯥꯛꯅ ꯌꯧꯗ꯭ꯔꯦ ꯑꯗꯨꯒꯤ ꯈꯪꯗꯕꯅꯦꯕ ꯑꯗꯩ ꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯁꯤ ꯖꯪꯒꯜꯅꯦ ꯁꯦ ꯋꯦꯜꯀꯝ ꯇꯨ ꯃꯨꯗꯨꯃꯂꯥꯏ ꯇꯥꯏꯒꯔ ꯔꯤꯖꯔꯚ ꯀꯔꯣꯝꯗꯅꯣ ꯑꯩꯈꯣꯏꯁꯦ ꯁꯣꯝꯗ ꯑꯩꯈꯣꯏ ꯇꯥꯏꯒꯔ ꯔꯤꯖꯔꯚ ꯑꯃꯗ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯃꯨꯗꯨꯃꯂꯥꯏ ꯐꯖꯔꯦ ꯁꯤꯗꯤ ꯋꯥꯎ ꯃꯅꯤꯄꯨꯔ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯗꯤ ꯀꯣꯏꯕ ꯌꯥꯗ꯭ꯔꯦꯗꯅ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯔꯥꯡ ꯂꯩꯔꯕꯅꯤꯅ ꯃꯅꯤꯄꯨꯔꯗ ꯐꯖꯕ ꯃꯐꯝꯗꯤ ꯂꯩꯕꯅꯤ ꯁꯨꯃꯥꯏꯅ ꯆꯤꯡ ꯑꯣꯏꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯗ꯭ꯔꯤꯕꯀꯣ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯗ ꯈꯥꯝꯃꯦꯕꯀꯣ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯛꯇꯦꯕꯀꯣ ꯕ꯭ꯔꯦꯛꯐꯥꯁꯇꯨ ꯁꯤꯗ ꯇꯧꯔꯅꯤ ꯕꯤꯔꯌꯥꯅꯤꯒ ꯇꯟꯒ ꯑꯗꯨ ꯀꯩꯀꯥ ꯇꯧꯔꯅꯤ ꯑꯩꯈꯣꯏ ꯚ꯭ꯌꯨꯁꯤꯗꯤ ꯍꯥꯏ ꯀꯥꯟꯗꯦ ꯋꯦꯗꯔ ꯚ꯭ꯌꯨꯁꯤꯒ ꯇꯟꯁꯤꯒ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦꯍꯦ ꯃꯥꯁꯨ ꯌꯥꯎꯒꯦ ꯑꯩ ꯌꯥꯎꯒꯦ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯎ ꯁꯤ ꯍꯥꯎꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯇꯧꯕꯅꯦ ꯑꯩꯅ ꯇꯧꯕꯁꯦ ꯍꯥꯎꯕ꯭ꯔꯣ ꯑꯩꯅ ꯍꯧꯕꯅꯤꯅ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯐꯝꯁꯦ ꯌꯦꯡꯉꯨꯁꯦ ꯑꯁ ꯍꯥꯏꯁꯤꯅꯤꯀꯣ ꯍꯥꯏ ꯀꯥꯟꯗꯤ ꯑꯍꯥꯟꯕꯅꯦꯕ ꯎꯏꯁꯦ ꯐꯖꯩꯑꯕ ꯑꯩꯈꯣꯏꯁꯦ ꯌꯧꯗ꯭ꯔꯤ ꯑꯩꯈꯣꯏꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯃꯨꯛ ꯊꯧꯒꯠꯂꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯁꯤꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯎꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞ ꯀꯜꯇꯤꯚꯦꯁꯟꯗꯣ ꯐꯖꯅ ꯇꯧꯋꯦ ꯁꯤꯗ ꯆꯤꯡꯁꯨ ꯉꯝꯃꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯐꯝ ꯑꯃ ꯌꯧꯔꯦꯀꯣ ꯁꯤꯝꯁ ꯄꯥꯔꯛ ꯍꯥꯏ ꯁꯤꯗ ꯆꯪꯗꯣꯏꯅꯦ ꯑꯣꯄꯅꯤꯡ ꯇꯥꯏꯝ ꯄꯨꯡ 8ꯗꯒꯤ ꯍꯥꯡꯉꯒ ꯄꯨꯡ 12 ꯐꯖꯔꯝꯗꯧ ꯃꯥꯜꯂꯤ ꯌꯦꯡꯁꯤ ꯑꯦꯟꯇ꯭ꯔꯥꯟꯁ ꯇꯤꯀꯦꯠ ꯗꯤꯇꯦꯜꯁ ꯀꯣ ꯑꯦꯗꯜꯠꯁꯅ 75 ꯆꯤꯜꯗ꯭ꯔꯦꯟ 40 ꯀꯦꯃꯦꯔꯥ ꯌꯥꯎꯕ 50 ꯚꯤꯗꯤꯑꯣ ꯀꯦꯃꯦꯔꯥ 100 ꯐꯣꯇꯣ 5,000 14 25 ꯑꯩꯈꯣই ꯍꯥꯏꯗꯤ ꯗ꯭ꯔꯣꯟꯒꯨꯝꯕꯒ ꯌꯥꯎꯔꯗꯤ ꯐꯖꯒꯗꯕꯅꯦ ꯑꯗꯨꯕꯨ ꯗ꯭ꯔꯣꯟꯗꯤ ꯂꯩꯇꯦ ꯏꯪꯉꯦ ꯆꯠꯂꯣ ꯑꯝꯇ ꯆꯠꯂꯣ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦꯀꯣ ꯑꯇꯣꯞꯄ ꯐꯖ ꯐꯖꯕ ꯎꯠꯂꯛꯀꯗꯕ ꯌꯥꯝ ꯋꯥꯠꯂꯤꯕꯀꯣ ꯍꯥꯏꯗꯤ
ꯆꯥꯃꯅꯥꯒ ꯍꯧꯕ ꯈꯣꯠꯄ ꯑꯗꯨ ꯃꯌꯥꯝ ꯎꯠꯂꯛꯀꯗꯧ ꯋꯥꯠꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯕꯣꯠ ꯑꯩꯈꯣꯏꯒꯤ ꯕꯣꯠ ꯂꯩꯕ ꯖꯒꯥꯗ ꯆꯠꯇꯣꯏꯅꯦ ꯕꯣꯠ ꯇꯣꯡꯐꯝ ꯖꯒꯥ ꯌꯥꯎꯔꯛꯑꯦꯕꯀꯣ ꯕꯣꯇꯤꯡꯁꯦ ꯀꯌꯥꯝ ꯆꯥꯎꯕ ꯈꯣꯠꯄꯅꯣꯗꯤ ꯈꯪꯗꯦ ꯐꯣꯔꯦꯅꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯨꯔꯤꯁ ꯄ꯭ꯂꯦꯁ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯀꯟꯅ ꯆꯥꯎꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯀꯃꯥꯏꯅ ꯇꯣꯡꯕ ꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯑꯗꯣ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯐꯖꯕꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯁ ꯅꯩꯌꯦ ꯃꯣꯏ ꯏꯁꯀꯦꯅꯔꯒ ꯂꯩ ꯍꯥꯏꯕ ꯁꯤꯗ ꯑꯦ ꯁꯥꯟꯅꯧ ꯁꯤꯗ ꯑꯉꯥꯡꯒꯤ ꯁꯥꯟꯅꯐꯝ ꯀꯩꯀꯥ ꯂꯩꯔꯦ ꯑꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯣꯠꯄꯤꯗꯨꯅꯦ ꯁꯤꯅꯦ ꯅꯨꯡꯉꯥꯏꯗꯣꯏꯁꯦ ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯇꯣꯡꯗ꯭ꯔꯤ ꯇꯣꯡꯕꯁꯨ ꯂꯥꯛꯑꯅꯤꯅꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠ ꯑꯩꯈꯣꯏ ꯇꯔꯦꯠꯅꯦꯕ ꯂꯥꯛꯏꯁꯦꯀꯣ ꯗ꯭ꯔꯥꯏꯚꯔꯒ ꯄꯨꯟꯅ 9 ꯑꯅꯤ ꯇꯣꯡꯗꯧ ꯃꯥꯜꯂꯦ ꯇꯣꯡ ꯇꯥꯔꯒꯗꯤ ꯃꯤ ꯑꯃꯗ ꯂꯨꯄꯥ ꯀꯌꯥꯅꯣ ꯃꯤ ꯑꯃꯗ ꯂꯨꯄꯥ 15-15ꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯔꯨꯛ ꯇꯣꯡꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯁꯪꯉꯦ ꯅꯥꯟꯅ ꯊꯝꯃꯦꯕ ꯑꯗꯨꯝ ꯄꯥꯔꯛꯁꯦ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯒꯗꯪ ꯗꯕꯜ ꯁꯤꯇꯦꯠꯇ ꯑꯇꯩ ꯑꯩꯈꯣꯏ ꯀꯥꯡꯕꯨꯅ 4 ꯁꯤꯇꯦꯠꯇ ꯑꯣꯏꯅ ꯇꯣꯡꯈ꯭ꯔꯦꯕꯀꯣ ꯃꯦꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯝꯁ ꯄꯥꯔꯛꯇꯣ ꯆꯠꯂ ꯃꯇꯨꯡꯗꯀꯣ ꯗꯣꯗꯥ ꯕꯦꯇꯥ ꯄꯤꯛ ꯍꯥꯏꯌꯦꯕꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯌꯦꯡꯐꯝꯒꯨꯝꯕ ꯄꯤꯛ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯌꯦꯡꯕ ꯆꯠꯂꯤ ꯑꯗꯨꯗꯨ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤ ꯊꯧꯔꯤ ꯃꯌꯥꯝ ꯃꯅꯨꯡ ꯆꯪꯕ ꯍꯧꯔꯦꯀꯣ ꯑꯩꯈꯣꯏ ꯀꯃꯥꯏ ꯇꯧꯕ ꯑꯗꯨ ꯌꯦꯡꯒꯦ ꯖꯔꯅꯤ ꯆꯠꯄꯗ ꯑꯗꯨꯝ ꯋꯥꯏꯑꯦꯕꯀꯣ ꯑꯗꯨꯅ ꯀꯃꯥꯏ ꯇꯧꯒꯦ ꯌꯦꯡꯁꯦ ꯗꯣꯗꯥ ꯕꯦꯇꯥ ꯄꯤꯛ ꯚ꯭ꯌꯨ ꯇꯥꯋꯔ ꯁꯤꯗ ꯂꯩꯔꯦꯀꯣ ꯁꯤ ꯀꯔꯤ ꯎꯕ ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯀꯃꯥꯏ ꯇꯧꯒꯦ ꯌꯦꯡꯒꯦ ꯚ꯭ꯌꯨ ꯂꯩꯌꯦ ꯄꯣꯏꯟꯁꯦ ꯚ꯭ꯌꯨ ꯄꯣꯏꯟ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯕꯨꯗꯤ ꯐꯖꯩꯑꯕꯀꯣ ꯁꯥꯏꯁꯤ ꯑꯃꯨꯛ ꯐꯖꯕꯁꯦ ꯃꯤꯠꯅ ꯎꯕꯗ ꯐꯖꯕ ꯍꯦꯜꯂꯦ ꯑꯁꯤ ꯇꯥꯋꯔ ꯀꯥꯔꯒꯗꯤ ꯐꯖꯗꯧ ꯃꯥꯜꯂꯦ ꯌꯦꯡꯒꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯇꯥꯋꯔꯁꯤ ꯀꯥꯔꯒ ꯌꯦꯡꯉꯨꯁꯤ ꯃꯤ ꯆꯤꯜꯂꯤꯅꯦ ꯁꯤꯗ ꯁꯣꯝ ꯅꯥꯀꯟ ꯈꯔ ꯐꯖꯕ ꯍꯧꯔꯛꯑꯦ ꯌꯥꯏꯅꯦ ꯐꯖꯩꯅꯦ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯗꯤ ꯂꯥꯡꯒꯣꯜ ꯄꯤꯛ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤꯅ ꯎꯇꯤꯒꯤ ꯚ꯭ꯌꯨ ꯅꯪ ꯁꯤ ꯗ꯭ꯔꯣꯟꯗꯒ ꯅꯝꯃꯗꯤ ꯐꯖꯗꯣꯏꯅꯤꯀꯣ ꯗ꯭ꯔꯣꯟꯗꯣ ꯑꯩꯒꯤꯗꯤ ꯗ꯭ꯔꯣꯟꯁꯨ ꯂꯩꯇꯦꯕꯀꯣ ꯃꯌꯥꯝꯁꯦ ꯑꯥꯒ ꯇꯣꯉꯥꯟꯅ ꯆꯤꯡꯒ ꯎꯏꯁꯤꯕꯅꯦ ꯐꯖꯩ ꯃꯃꯥꯡꯒꯤ ꯋꯥꯏꯊꯧ ꯆꯠꯂꯨꯕꯗꯣ ꯑꯗꯨꯒ ꯃꯥꯟꯅꯒꯦ ꯇꯧꯋꯦ ꯑꯩꯔꯦꯝꯗꯅ ꯐꯖꯕꯗꯤ ꯍꯦꯜꯂꯤꯗ ꯅꯠꯇ꯭ꯔꯥꯅꯦ ꯌꯥꯝ ꯑꯩꯈꯣꯏ ꯁꯤꯒꯤ ꯇꯤ ꯄ꯭ꯂꯥꯟꯇꯦꯁꯟꯒꯤꯁꯦ ꯁꯤꯁꯦ ꯆꯪꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯀ꯭ꯂꯣꯖ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯗꯥꯎ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯗꯥꯎꯁꯤꯗ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯅꯝꯈꯤꯕ ꯀ꯭ꯂꯣꯖ ꯇꯧꯁꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃꯇꯪ ꯅꯝꯈꯤꯕ निकलते बेंच लास्ट कोर्स ला हाग मारसे लाओ प्राइस ले सिदा अल्टीमेट कॉम्बो याम यावी जिप लाइन कॉम्बो से वाइल्ड क्लाइंबिंग स्काई ब्रिज ने जिप लाइन ने लिसिंग अमा असी मामी हे लिसिंग अमा ना खाई कइनो ने वेट लिमिट 95 kg असी बानी आयो ने खाई मिनिमम दा 1000 ने अद सोलो ले दा जाला डबल जिप लाइन ने लिसिंग अम जनी को बंग स्विंग सोलो जिप लाइन नेट कोर्स का जी 800 तभी जब लुपा चंगानी ने कमांडो ने कॉम्बो ने काना बदी हेले हम मैम सी की कैनो से डबल जिप लाइन से 1200 ने बको वेट लिमिट 95 kg है से मी अमम की दंग ने बको मी अमदा
95 kg ꯑꯣꯏꯒꯗꯕ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯅꯤ ꯇꯧꯔꯅꯦꯕ ꯁꯤꯒꯤꯁꯦ ꯑꯇꯩ ꯁꯤꯒꯤ ꯀꯣꯝꯕꯣꯁꯤꯡꯁꯦ ꯃꯤ ꯑꯃꯃꯝ ꯈꯛꯇꯪꯒꯤꯅꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯇꯧꯕ ꯌꯥꯗ꯭ꯔꯦꯕ ꯃꯌꯥꯝ ꯖꯤꯞ ꯂꯥꯏꯟꯁꯦ ꯇ꯭ꯔꯥꯏ ꯇꯧꯁꯜꯂꯒꯦ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯂꯣꯛꯀ ꯊꯨꯡꯕꯅꯦ ꯈꯤꯇꯪꯗꯤ ꯕꯦꯔꯥ ꯀꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯉꯝꯕ꯭ꯔꯥꯗꯤ ꯌꯦꯡꯉꯒꯦ Nghe mấy bạn mình tự bạn là sao lại đã phao bên tự phao bên sự tự nhiều Này cái gì vậy? bạn là sao lại đã phao bên sự không à À sẽ cùng thấy là tôi đó tôi ấm ra tôi rồi. Ấm ra tôi ra. Oh my god. lại sẽ bên gì ꯑꯩꯒ ꯆꯦꯒ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯃꯥ ꯄꯥꯈꯠꯂꯦ Pi cara apa nih? ꯁꯦ ꯀꯩꯅꯣ ꯇꯨꯝꯃ ꯄꯤ ꯌꯥ ꯇꯥ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯊꯣꯡꯕꯗ Nanti ada nok ni ngapa nih? ꯑꯩꯈꯣꯏ ꯆꯦꯒ ꯏꯕꯥꯅꯤ ꯇꯣꯡꯕꯅꯦꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯄꯤ ꯇꯥ ꯂꯩꯔꯝꯃꯦ ꯌꯥꯝ ꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯀꯥꯞꯄꯤꯕ ꯐꯣꯇꯣꯅꯦ ꯁꯤꯗ ꯂꯨꯄꯥ 150 ꯁꯥꯏꯖꯇꯁꯨ ꯂꯩꯀꯣ ꯁꯤꯒꯤ QR ꯀꯣꯗꯁꯦ ꯖꯁ ꯁ꯭ꯀꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ 24 ꯑꯋꯥꯔꯒꯤ ꯃꯇꯨꯡꯗ ꯂꯧꯕ ꯌꯥꯗꯣꯏꯅꯦꯕ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯅꯥꯟꯅ ꯀꯥꯞꯄꯝꯃꯦ ꯑꯩꯁꯨ ꯀꯦꯃꯦꯔꯥ ꯀꯥꯞꯄꯦ ꯍꯥꯏꯕꯗ ꯇꯂꯥꯎ ꯌꯦꯡꯁꯤꯟꯕꯅꯦ ꯍꯧꯖꯤꯛꯀꯤ ꯖꯤꯞ ꯂꯥꯏꯟꯗꯣ ꯄꯨꯔꯥ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯦꯛꯁꯥꯏꯇꯤꯡ ꯄꯣꯏꯁꯦ ꯑꯩꯁꯦ ꯂꯣꯛ ꯊꯨꯡꯕꯩ ꯈꯣꯟ ꯑꯣꯟ ꯂꯩꯕꯅꯦꯕ ꯑꯗꯣ ꯉꯁꯥꯏꯒꯩꯁꯦ ꯋꯥꯈꯜꯁꯦ ꯃꯝꯃꯨꯔꯕꯅꯦꯕ ꯒ꯭ꯌꯥꯟꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯡꯈꯠꯂꯛꯑꯦ ꯁꯤ ꯎꯕꯁꯦ ꯁꯤ ꯖꯪꯒꯜꯅꯦꯕ ꯑꯩꯈꯣꯏꯅ ꯐꯥꯎꯔꯤꯁꯦ ꯃꯌꯨꯔ ꯗꯥꯝꯗ ꯆꯠꯄꯅꯦꯕ ꯌꯦꯡꯉꯣꯅꯦ ꯑꯁ ꯃꯊꯟꯇ ꯊꯣꯛꯂꯛꯀꯅꯤꯕ ꯗꯥꯏ ꯌꯧꯀꯣ ꯊꯣꯛꯂꯛꯑꯕꯣ ꯀꯩꯅꯣ ꯃꯌꯥꯝ ꯇꯨ ꯁꯖꯤ ꯑꯁꯦꯡꯕ ꯂꯩꯗꯣ ꯗꯥꯏꯔꯦꯛꯅꯤ ꯁꯤ ꯂꯩꯗꯣ ꯁꯉꯥꯏꯕꯨ ꯍꯥꯏꯐꯦꯠ ꯃꯥꯟꯒꯦ ꯇꯧꯔꯛꯏ ꯁꯤꯗꯤ ꯁ꯭ꯄꯣꯇꯦꯠ ꯗꯤꯌꯔ ꯑꯩ ꯈꯪꯉꯤ ꯁꯤ ꯃꯅꯤꯄꯨꯔ ꯖꯨꯗ ꯂꯩꯍꯧꯕꯅꯤ ꯇꯨ ꯁ꯭ꯄꯣꯇꯦꯠ ꯗꯤꯌꯔ ꯗꯥꯏꯔꯦꯛ ꯊꯣꯛꯑ ꯂꯩꯖꯣ ꯖꯨ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯍꯟꯒꯗꯕꯅꯦ ꯑꯁꯦꯡꯕꯩꯗꯤ ꯃꯦꯗꯥꯒꯥꯁꯀꯔ ꯁꯤꯗꯁꯨ ꯂꯩꯔꯦ ꯃꯤꯗꯤ ꯈꯔꯗꯤ ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯁꯥ ꯑꯇꯩ ꯁꯖꯤꯗꯤ ꯌꯥꯝ ꯊꯣꯛꯑꯒ ꯂꯩ ꯇꯨ ꯑꯁꯤꯗ ꯁꯖꯤ ꯂꯩꯔꯦꯅ ꯑꯁꯤ ꯎꯗ Sidaija. ꯁꯤꯗꯩꯁꯤꯗ ꯑꯁꯤ ꯆꯤꯝꯄꯥꯟꯖꯤ ꯃꯥꯟꯕ ꯋꯥꯅꯤ Nang na isi dore. ꯎꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦ Different normal ke mana dia mesti. ꯑꯁꯤꯗꯁꯨ ꯁꯖꯤ ꯂꯩꯔꯦ ꯕꯟꯗꯔ ꯃꯈꯜ ꯑꯃꯅꯤ ꯁꯤꯅꯤ Udri sidri ne? ꯑꯇꯩꯁꯨ ꯂꯩꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯦꯕ ꯌꯥꯝ ꯅꯛꯅꯅꯦ ꯂꯩꯁꯦ ꯑꯁꯤ ꯑꯩ ꯊꯦꯡꯉꯦ ꯀꯩꯅꯣꯗ ꯃꯅꯤꯄꯨꯔ ꯖꯨꯗ ꯂꯩꯍꯧꯕꯅꯦ ꯇꯨ ꯋꯥꯎ ꯁ꯭ꯄꯣꯇꯦꯠ ꯗꯤꯌꯔꯅꯦ ꯍꯥꯏ Moi kamu cara menjalan. ꯌꯣꯡ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯌꯥꯎꯅꯦ ꯇꯨ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯕꯣ ꯇꯨ ꯆꯣꯡꯈꯠꯂꯛꯀꯅꯤꯀꯣ ꯆꯣꯡꯈꯠꯂꯛꯀꯅꯤ ꯃꯁꯛꯁꯤ ꯈꯦꯠꯅꯩ ꯇꯨ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯆꯥ ꯃꯅꯥꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯁꯦ ꯅꯠꯇ꯭ꯔꯒ ꯇꯤ ꯒꯥꯔꯗꯦꯟꯗꯣ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯉꯁꯤ ꯗꯥꯎ ꯌꯥꯗꯦꯕ ꯊꯣꯡ ꯂꯣꯏ ꯂꯣꯜꯂꯝꯃꯦꯕ ꯕꯣꯠ ꯍꯥꯎꯁꯁꯨ ꯂꯣꯜꯂꯝꯃꯦ ꯆꯠꯄ ꯌꯥꯕ ꯑꯌꯥꯝꯕ ꯂꯣꯏ ꯂꯣꯜꯂꯝꯃꯦꯕꯀꯣ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯂꯣꯜꯂꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯚ꯭ꯌꯨ ꯄꯣꯏꯟ ꯑꯃꯗ ꯈꯥꯝꯃꯦꯕꯀꯣ ꯁꯤꯒꯤ ꯚ꯭ꯌꯨ ꯄꯣꯏꯟꯁꯦ ꯀꯣꯐꯤꯒꯨꯝꯕꯒꯤ ꯁꯣꯞ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯚ꯭ꯌꯨ ꯄꯣꯏꯟ ꯑꯣꯏꯗꯣꯏꯅꯦ ꯁꯤꯁꯦ ꯃꯅꯤꯡꯁꯦ ꯐꯖꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯎꯕꯗ ꯆꯤꯡ ꯎꯔꯛꯀꯅꯦꯕꯀꯣ ꯑꯗꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯎꯗꯣꯏꯁꯤꯅ ꯎꯒꯨꯝꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯌꯥꯝ ꯂꯣꯛꯁꯨ ꯐꯖꯅ ꯃꯨꯜꯂꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯖꯤꯞ ꯂꯥꯏꯟ ꯇꯣꯡꯕꯗꯣ ꯑꯗꯨꯅ ꯉꯁꯤ ꯅꯤꯡꯕ ꯊꯨꯡꯈ꯭ꯔꯦ ꯈꯤꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯦꯀꯣ ꯎꯇꯤꯁꯦ ꯑꯗꯣ ꯅꯦꯆꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯐꯖꯩꯑꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯐꯖꯩꯑꯕ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯆꯤꯡꯒꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯒꯤ ꯁꯤ ꯁꯣꯝ ꯅꯥꯀꯟꯗꯒꯁꯦ ꯐꯖꯕꯅꯦꯕ ꯁꯤꯁꯦ ꯅꯦꯆꯔꯒꯤ ꯑꯣꯏꯅ ꯐꯖꯩ ꯆꯥ ꯃꯅꯥꯒꯤꯗ ꯐꯥꯎꯋꯦ ꯃꯣꯏꯁꯦ ꯆꯥ ꯃꯅꯥꯒꯤꯗ ꯐꯥꯎꯋꯦ
ꯑꯗꯩ ꯏꯪꯁꯨ ꯏꯪꯉꯦ ꯏꯪꯕꯗꯨꯅ ꯂꯣꯏ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯁꯟꯈ꯭ꯔꯦ ꯂꯣꯛꯁꯤꯁꯨ ꯃꯨꯜꯂꯦ ꯑꯗꯨ ꯃꯌꯥꯝ ꯚ꯭ꯌꯨꯁꯦ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯤꯒꯤ ꯚ꯭ꯌꯨꯁꯤꯅꯤꯀꯣ ꯁꯤꯗꯒꯤ ꯎꯔꯤꯁꯦ ꯑꯁꯦꯡꯕ ꯎꯕꯅ ꯐꯖꯕꯗꯤ ꯍꯦꯜꯂꯦ ꯁ꯭ꯋꯥꯏꯗꯩ ꯈꯔ ꯐꯖꯔꯦ ꯁ꯭ꯋꯥꯏꯗꯩ ꯈꯔ ꯐꯖꯔꯦ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯂꯩꯕ ꯖꯒꯥꯁꯤꯡꯗꯣ ꯑꯗꯨꯅ ꯐꯖꯕꯗꯤ ꯌꯥꯝ ꯍꯦꯜꯂꯦ ꯑꯗꯨ ꯇꯤ ꯒꯥꯔꯗꯦꯟꯗꯪ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏꯁꯦ ꯅꯤꯡꯕ ꯊꯨꯡꯖꯒꯗꯕꯅꯦꯕꯀꯣ ꯑꯗꯨ ꯊꯨꯡꯗ꯭ꯔꯦ ꯌꯥꯔꯦ ꯃꯊꯪꯗ ꯂꯥꯛꯄꯗ ꯆꯠꯂꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯄ꯭ꯂꯥꯟ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯗꯤ ꯃꯊꯪꯁꯨ ꯅꯨꯡꯉꯥꯏꯕ ꯑꯇꯣꯞꯄ ꯀꯩ ꯂꯝ ꯆꯠꯄ ꯌꯥꯕ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯅꯥꯇꯀꯥꯗ ꯂꯩꯌꯦꯕꯀꯣ ꯀꯔꯅꯥꯇꯀꯥꯗ ꯂꯩꯔꯤꯉꯩꯁꯦ ꯀꯩ ꯂꯝ ꯆꯠꯄ ꯌꯥꯕꯗꯣ ꯅꯝꯃꯒ ꯊꯥꯒꯠꯆꯔꯛꯑꯒꯦ ꯃꯌꯥꯝꯗ ꯑꯗꯒꯤ ꯎꯇꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯆꯠꯅꯔꯝꯕꯅꯤ ꯆꯠꯅꯗꯁꯨ ꯌꯥꯎꯒꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ see you next time bye bye ma'am